ngasi Augustki tarik 13 nongaijing numit ngasigi oiba rasigi fal hairagadi ahanbo ina mes rashi ngasigi numitse phamton kaba mingchat phangba oi thabak tominariba natraga loinariba miyoi afaba mari leiba oi yum pandriba singi oinadi yumban punsigi maramda wari sanaba lei imung manung shanti leigani karba tauba sendong leigani anoba thabak tau hauba afaba oiba numit oi ngasigise besara sigi oinadi nahakki loinaba miduga afaba maridi lei kairo lekai thabak thoramda mai onsili kanadabada sading ka hena tauba phatte mahiroi singi oinadi mahida pungning changba oi nahakki taujariba thabakta kharadi yengchinbiba chainaba kharadi lei masi ngakthongnabagidmakta lei angoba thongan wangbada katpiyu metun rasigi oina nahakki tawiba thabaktuda miyamna penbiba oi marumapang singna nungsina loinai miyamgi thabakta thawamda pungning changba oi karigumba asauba kharana koi mangjaba kharadi adamuk leigani ado asauba phathabiyu satra sing mahiroi singi oinadi anoba gyan loksing phangba oi nahakka atopa misinga afaba paukta kaya piba ngamgani nahakna ni ko piduse nahakna piba ngamgani haiba karkar rasigi oinadi marum mapang yumna thungani ko hana loina khibabu oirasu adu thungba oye yumda anoba sendal lambi hongningbagi apamba lei senthum dan tongningani factory gumba industry gumba haitare ko masi chalaiba mi oiragadi problem khara tholpa yai ko mina kharadi yengchinbiba lei wangang thabak tawbada section ba yamna fagani singara sigi oinadi yum pandriba migi idi ko yum pananabagi wa khanaba oiba numine ngasise marumapang singa koigi lam koiningba apamba lei sarkagi thabak tawba singidi kanaba koigi kanaba se kharadi leire monda senthumda orasu ko kanaba se monda phangani aduga mingchat leiba phamthon kaba numit oye ngasigi singara sese aduna koigi mayanga motinaba thabak tawminaba singbu oragasu yamna nungaina thabak tawminaba oiba numitna ngasise singara sigi kaina rasigi oinadi pakhang lesabi singidi hena mari chasanaba numit oye marum mapangdagi kanaba phangani thajadaba phatana khanbadagi mangjaba lakpasu leigani imung manung wa tanaba tungi punsigi wa khananingba apamba pokani tulla rasigi oinadi yamna nungaiba mut oye ngasise hakchang nungaigani hanadagi nungaiba henba dharma karmada pungning lupkani nahakna ningjaba pamjaba thabak thoramda yamna harauna pangthokjaba ngamlagani karbarda koigi anoba tawningbagi apamba chokhatpa haitare chokhanabagi apamba lei marum mapang singnadi khara yengchingani ko besara sigi oinadi hidak langtak leiba sading kharadi chengan leigani ko aduga asauba phathaba tambiyu ngasigi numitse nahakna khaludaba thabak pangthokjarba ngamgani satrasing mahirusing oinadi mahida pungning changba aduga imagi maramda haitare ko imagi maramda wakal nungaitaba kharadi dum pokani ngasigi oinadi dhanu rasi thabak tawminariba miyoisingna afaba mari leigani koi kuina loinarudraba marumapang singdagi kanaba phangani nahakki thabak thoramda ahongba kaya lakani senthumda chawkhatpa phangani makarasi imung manung mot tinaragani amana amagi wa tanaragani hakchang nungaigani isana isabu thajana leigani amadi anoba karbar hongningbagi wakhanchu pokani kumbarasi wakhan charangnaba lei senthumda chayanaba lei satrasing mahirusinggi oinadi ko koigi arapa mafamda mahi tamningbagi apamba lei yumgi pot chaibu orasu koigi anoba pot haitare ko masi leiningba phawgani maruoiba thabak loisinba ngamlagani marupsinga wa akoi tanaminaduna ko akoi anoba karbagumba hongningbi apamba leigani mina rasigi oina hakchang nungaibang khangloi wahi soibadagi wangang soibadagi ko mina khudongchaba lawgani imungi thabak thoramda mai onsinba ngamgani video asibu nungaibirabadi like subscribe tawiramo matung tabada kana kanaraba video ko loinana amuk laksage masigi onadi
ꯀꯥꯏꯅꯔꯁꯤ꯫